Israel Hamas war ceasefire ama thuna lauthulagani refugee camp attack ta kun sikre Palestinian ki Gaza Strip ki lengak ta pairiba Hamas ki fighter singna kha thangba Israel da chathakiba Israeli lising amaga chani sikiba amasung chani ga nifu rom hostage oina faduna pukiba October 3 attack ki laman khumduna Israel gi akanba leithak lekha gi landa hauzik phawbada Gaza Strip ta angang lising manga ga chatruk amasung lising ahum ga chamnga yauna yamdrabada Palestinian lising tarahumdo hena sikre Gaza Strip ki khwaide ki chawba hospital Al-Shifa hospital dagi Israeli attack adugi matungda putholakhiba premature angang sing adu layeng amasung senanabagidamak Egypt ta ngarang thumkhre World Health Organization gi wangang loi matung inna angang kunipan adu loinamak sathina infection sing mayoknari Hamas official Ijad al-Riks na pungkhara gi manungda Israel ga townava ceasefire amagi marik chumba lautholagani haina ngarang al-Jazari na phongdokhre Red Sea da Israel ga mari leinana jahaz ama Houthi rebel singna hijack tawkhiba adugi matung jahaz adu operate tawriba Japan gi farm amana Houthi group aduga haktengnana wari sananaba Japan na hotnakhre Gaza da Israel na bomb thadaba adugi mayokta protest tawnaba Italy na activist singna Leaning Tower pisada achauba Palestinian firal ama thetkre amasung maikhu kapkhatkhre awang thangba Gaza gi al Falawzada lanjenarakpa Palestinian sing leiva Hafsa school da ngasi Israel na attack tawkhre miyoi kayamarum sikre amasung sokre madugi mamang ningthokaba numitta Nusayrat refugee camp ta Israel gi attack amada miyoi kun siki ngasi Jabalia da bombing amada Palestinian ahum siki awang thangba Israel da Metula da Israel lan missing na sijinnaba yum amada ngasi attack tawkhre haina Lebanon gi Hezbollah na phongdokhre October 3 ki matungdagi Gaza da Israel gi air strike singna punna mosques marfu humdoi makupta na thugaikre aduga atopa chama ga humdra na attack akai thokre chayol kaya gi lal matungda Gaza Strip ta Hamas official singa Israel ga ceasefire ama tawnabagi lambi da leire haina Palestinian group adugi luchingba Ismail Haniyeh na phongdokhre Hamas group na chathariba wari sanaba aduda makhoigi paukhum adu Qatari mediator da pikre haina leibak pokpagi ayukta statement amada Haniyeh na haiki nakan animak na nupi amasung angang sing thadokani wari sananaba adubu mayai da lepliba Qatar na marik chumba sing lauthokani haina Hazard al-Bif na haiki tonganba amada Israel gi wala news website na Hamas senior official Yahya Sinwari gi warol paladuna agreement aduna truce adugi manungda Gaza da Israel gi aircraft ki activity adu thingani haiki Hamas na phaduna pukiba mifa sing adu Israeli imung sing na ngarang ningthokaba numitta Palestinian detainees singi mathakta CB ki charak sinabada laithok hangadaba bill ama handokna far right lawmaker sing da taksin khre asigumba khongthang amana faduna thamkiba makhoi mari mata sing adu hena khudong thinangai oihengani haina makhoina haiki